ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯣꯐꯔ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯕꯔꯨꯟ ꯇꯦꯖ ꯗꯤꯁꯥ ꯄꯇꯥꯅꯤ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯣꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄ ꯃꯨꯚꯤ ꯑꯗꯨꯕꯨꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯈꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯂꯩꯕꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯨꯄꯤ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯅꯨꯡꯁꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯪ ꯂꯧꯔꯤꯕꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯂꯟꯊꯨꯝ ꯂꯧꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯁꯤꯔꯕꯁꯨ ꯆꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯁꯤꯅ ꯐꯥꯏꯅꯦꯜ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯤ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯅꯪꯗꯧꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯅꯤ ꯂꯣꯐꯔ ꯑꯃ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯈꯠꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯨꯝꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯤ ꯑꯗꯨꯒ ꯄꯨꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅꯤ ꯃꯨꯟꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯊꯨꯔꯝꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯞꯆꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛꯄꯤꯔꯕꯅꯤ ꯅꯪ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯕꯅꯤ ꯅꯪ ꯑꯁꯨꯝ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯑꯒꯗꯤ ꯅꯪ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯁꯤꯕꯨ ꯂꯣꯐꯔꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯣꯐꯔ ꯑꯃ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯝꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯨꯝ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯥ ꯂꯩꯇꯕ ꯃꯃꯥ ꯃꯄꯥ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯗꯣꯝꯗ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯍꯦꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯄꯨꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈꯤ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯐꯔ ꯃꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯁꯦꯟꯅꯕ ꯃꯤꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯎꯅꯩ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯦꯡꯕꯅꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯊꯥꯖꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯄꯤ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯄꯤꯕꯅꯤ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤꯕ ꯃꯤꯀꯨꯞꯇꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥ ꯑꯃꯅ ꯑꯉꯥꯡ ꯑꯇꯣꯞꯄ ꯑꯃꯗ ꯑꯆꯥꯄꯣꯠ ꯅꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯗꯨꯅ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯗꯨꯗꯤ ꯖꯣꯟꯇꯤꯁ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯗꯣꯛꯇꯔ ꯀꯌꯥꯗ ꯌꯦꯡꯍꯟꯕꯅꯤ ꯅꯣꯏ ꯅꯃꯥ ꯂꯥꯌꯦꯡꯕꯗ ꯑꯩꯒꯤ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯏꯁꯣꯔꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯗ ꯇꯥꯏꯅꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯣꯇꯦꯜ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯍꯜꯂꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔꯗ ꯍꯥꯏ ꯀꯥꯎꯟꯇꯔ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯑꯔꯤꯕ ꯚꯥꯏꯑꯣꯂꯤꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯁꯤ ꯊꯝꯃꯝꯒꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯨꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯦഗ് ꯑꯗꯨ ꯌꯨꯝꯗ ꯊꯝꯃꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯚꯥꯏꯑꯣꯂꯤꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯃꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯄꯥ ꯂꯣꯐꯔ ꯑꯗꯨ ꯆꯪꯉꯛꯏ ꯃꯗꯨꯅ ꯚꯥꯏꯑꯣꯂꯤꯟ ꯑꯁꯤꯗꯤ ꯑꯦꯟꯇꯤꯛꯅꯤ ꯃꯁꯤꯒꯤ ꯚꯥꯏꯑꯣꯂꯤꯟ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯤꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯄꯣꯠꯅꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯅꯤ ꯃꯁꯤ ꯂꯨꯄꯥ ꯂꯥꯛ 2 ꯑꯣꯏꯒꯦꯔꯥ 3 ꯑꯣꯏꯒꯦꯔꯥ ꯑꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯎꯟꯇꯔꯒꯤ ꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯈꯤ ꯃꯥ ꯍꯜꯂꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯗꯨꯅ ꯀꯥꯎꯟꯇꯔ ꯑꯗꯨꯗꯒꯤ ꯆꯠꯈꯤ
ꯑꯉꯥꯡ ꯑꯗꯨꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯚꯥꯏꯑꯣꯂꯤꯟꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯊꯤꯖꯅꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯁꯟꯅꯗꯨꯅ ꯑꯩꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯃꯥꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯐꯨꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯂꯨꯄꯥ 50,000 ꯄꯨꯔꯣ ꯅꯪꯒꯤ ꯚꯥꯏꯑꯣꯂꯤꯟꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯝꯗꯅ ꯂꯨꯄꯥ 50,000 ꯄꯤꯔ ꯊꯥꯗꯣꯔꯛꯏ काउंटर की मीदुनदी भायोलिन अदु ngasagi nupa aduna lupa lakh hum piraga yonge haiduna khanbani maram aduna mahana kat adu yauri number du tawum matamdadi phone adu chatkide somna khanadi mapaga machaga dudi भायोलिन अमनबा मगी lupa 50,000 phangi haiduna harauduna leikhi mapa asina masa asida takpiriba para asi phataba para ngakhtani haibidi mingonda namthak tobudi kaidi adubu mina namthak torokpudi yadi haiduna hari sangsar asida nangi damakta aini agi damakta nangni haiduna su anga adubu mahana brain wash tokhi मखोई पुंसीगी एमसी पैसा तानबा खक्तनी अदु करोड़पति ओइबसिनी हाइदुना मचानुपादुदा ब्रेन वाश तौदुना लेखि मचानुपादुसु मतंगी मतुंगिना पाखंग फरई मचानुपासिगी ममिंग असि राजा कौई महान मी खरबु खनदुना लेबगी मोंग असे अखोइना उबा फंगी महान मी सिंग खनदुना लेबगी मरम असी कनागुंबा मबु महान हुरांगे तौबनी अदुबु मी अतोपा खरना हुरांदुना पैसा सिंग अदु पुखिबनी मरम अदुना हुरानबा मी सिंग अदु फुरदुना महाना हुरानबदी ओइना पैसा हुरानबनी हुरांबदु लोरबा मतुंगदा महाना पैसा थीदुना लेरिंगे मिकुबदुदा हुरांबसिंग अदु लाक्तुना अखोइना वाना पैसा हुरालगा नंगना मखोइदि हुरालिबनिने हाइदुना हाइरे अखोइगी पैसा दु पिरो हाइदुना हाइरकपनी अदुबु राजानादि याबा कौबा लेखिदे अखोइदुम फुदतकेनि हाइदुना हाइरे मदुदगी हुरांबसिंग अदुसु साउनिंगमनखिदुना राजादा एटेक तौरई मदुदगिदि राजाना मखोइबु मु फुबा हौरे असुम असुम फुनबदगिदि पैसा दु पुरदुना चटखिगे तौबा मिकुबदुदा हुरांबा अमना हाइरे मदुगी पैसा सिंग अदुना आइगी इमाई ऑपरेशन तौदुनि हाइदुना हाइरे इमा हाइबा वहाय सि ताबदगिदि राजागी थमोइदु पिथरई हाइबदि महाकि ममा लेतबदिना महाक इमा हाइबा मिंग सि ताब यादे फरे अदु तारगदि नंगी नमा ऑपरेशन तौरी हाइबा हॉस्पिटल अदुदा आई चटकनी अदुगा पैसा सि पीगनी नंगना थोक थाक तौबो तारगदि नकोइना तैचारो हाइदुना हाइरे हुरांबसिंग अदुनसु राजाबु हॉस्पिटल पुदुना लाई मफम अदुना मपासु लाई मपान हाइरे मखोइना हॉस्पिटल सिला ममा नाइ हाइसे तौसिना बोरमगनी अनाब लेरिबा रूम अदुदा चंगतुना नुपी मना अदुना लेबगी मोंगदु उबा मतमदा मसिगी ममा असि असेंग बोरमोय हाइदुना मपादुना हाइरे अदु मचानुपादुनदि असेंग बोरमगनी हाइदुना महाना काउंटरदा लाक्तुना पैसा सिंग अदु लोइना थिदुई मपादुनदि पैसा सि यानो वाना तानबनी मरम अदुना मुन्ना खल्लो हाइदुना हाइबनी अदुबु पैसा अदु काउंटरदा लोइना थिदोखि उपाय लेत्रबदुनि मपादुना हुरांबसिंग अदुदा मागसि यामना फबा मिनी नखोइगी दमता पैसा पिरिसि यंगु हाइदुना हाइरे हुरांबसिंग अदुना हाइरे अखोइगी पैसाबु हुरालगा अखोइदा मु पिरिबनी मागसि नाता याम चार मथंगदि यंगु हाइदुना हाइरे वाफम अदुना मपादुना हाइरे यंगु नंगना फबा तौबिरिने तौरगा मखोइना करिमता खनबिद्रिसि यंगु मखोइसिदिने अफबा तौबा यादबा कांगु ngaktani हाइदुना हाइरे असुम तौदुना मपादुगा मचा अदुगा मयुम तमना लाई मपादुना हाइरे पैसाबु उतारदिने हेता लौगदबनी अफबा फतबा अमति येंगोइदबनी पैसाबु उतारगदि मिनुंगसि थौदारगी दरकार ओइदे हाइदुना हाइरे नोंगदि मपा मचा फमिनदुना पैसा थीदुना लै मदुर मचा नुपादुना लुहोंगै मतंग से कमाय तौसिगे हाइदुना हाइरे मपादुना आइदि यामना लीरे लुहोंगरोय हाइदुना हाइरे मचा नुपादुना हाइरे नंगी लुहोंगै नतिने आइगी लुहोंगै मतंगनिने नंगना हौजे मु लुहोंगनिङै सिना कयगिनो हाइदुना हांगी मदुर मचा नुपादुना आइसि अहिंग तुंबा याद्रे हाइदुना हाइरे लुहोंबगा अहिंग तुंबा यादबगा मरी कै लैनगे हाइदुना हांगै मदुरगी मपादुना हाइरे नुपी हाइबसे यामना फतबा पोट अमनी हौजिकासि नुपी अफबा अमता लैत्रेने मदुर मचा नुपादुना हाइरे करिगुंबा अफबा लैरम तारगदि मपाना हाइरे नुपी सि मखल म्याम यामनी नंगी दमादौना इमुंग मनुंग फजना कोनसिंदुना लेगदबा नुपी लैते हौजिका नुपी सिदि ग्यान ताबजान थेने कनागुंबा मग हेता सिखिदुनिने करिगुंबा अदुगुंबा नुपी लाव तारगदि इमुंग मनुंग असे पुंगचाइ चाइदुनि हाइदुना हाइरे असुन बौदुना सिन अमदा ट्रेन अमदगी नुपी अमा चेंदुना लाई नुपी सिगी ममिंग असे मोनी कौई महान चिलक्लिबा सि महाकि इमुंग मनुंगदगिनी मरमदि महाकु नमदना लुहोंबिनी हाइबगी दमक्ता महाक पामदे हाइदुना चिलखिबनी मफम अदुना महाकि मबुंगसिंग अमसुंग मखोइगी मिसिंगना महाकु थीदुना लेबनी अदुबु महाक मफम अदुना फी कुपसंदुना लोतुना लैखि मखोइगी इमुंग मनुंगदा माइबीदौना तौबु नुपी अमजु यावी महान लिकोन क्या लंगलदुना मोनीगी लेफम असि थीदुना लाकपनी मोनीना महाकि मतारोइदा फोन तौई मतारोइदुना मथंगी ट्रेन अदु तोंगलदुना जोधपुरदा आइगी नाक्ता लाव हाइदुना हाइरे असुम तौदुना मोनीसु जोधपुर तमना लाखि जोधपुर हेक यौबा मिकुबदुना मफम अदुना राजागी मपा लेरमी राजागी मपाना मोनीबु उरुबा मतमदा आई फोटो अमता कापियु हाइदुना कैमरा पिरमी कैमरा दु पिरदुना मोनीदा फोटो दु काफली फोटो दु कापा मतमदा खरा लाथोगा मु कापो हाइदुना फोटो दु काफली फोटो दु कापलबदगिदि यामना फजरे हाइदुना हाइरे मधुदगिदि अमा सादुना नंगी फोटो अमा कापिगे नंगी फोन दु पिरो हाइदुना मोनी फोन दु लौदना फोटो कापी फोटो सम कापकपदगिदि महाक सम लाथोरे तंजादुना बस अमा लाई बस अदुना महाक नप्तुना
ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤ ꯃꯣꯅꯤꯁꯨ ꯎꯄꯥꯏ ꯂꯩꯍꯧꯗꯦ ꯐꯣꯟ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯖꯣꯙꯄꯨꯔꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯃꯇꯥꯔꯣꯏꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯇꯦꯛ ꯇꯧꯒꯗꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯔꯥꯖꯥꯁꯨ ꯐꯣꯔꯦꯅꯔ ꯑꯃꯗ ꯄꯩꯁꯥ ꯅꯝꯕꯒꯤ ꯃꯦꯆꯤꯟ ꯑꯃ ꯂꯧꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛ 2ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛ 2 ꯍꯥꯏꯔꯝꯕꯗꯒꯤ ꯂꯥꯛ 1 ꯑꯃꯨꯛ ꯍꯥꯏꯔꯛꯏ 50,000 ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯀꯥꯔꯗ ꯌꯥꯎꯔꯤ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯖꯥꯅ ꯃꯣꯅꯤꯕꯨ ꯎꯔꯨꯏ ꯃꯣꯅꯤꯁꯨ ꯔꯥꯖꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯌꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯔꯥꯖꯥꯁꯨ ꯃꯣꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯣꯅꯤꯁꯨ ꯍꯩꯅꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯤ ꯔꯥꯖꯥꯁꯨ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯆꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯣꯏꯔꯥꯡꯅꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯅꯨꯄꯤꯗꯨ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ ꯅꯪꯅ ꯑꯩ ꯎꯕꯗ ꯆꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯁꯤꯒꯤ ꯁꯨꯠꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩ ꯎꯕꯗ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅꯗꯤ ꯈꯨꯝꯃꯤ ꯍꯥꯏꯕꯗꯤ ꯃꯣꯅꯤꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯔꯥꯖꯥꯅ ꯌꯥꯔꯣꯏ ꯁꯨꯠꯀꯦꯁ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯅ ꯁꯨꯠꯀꯦꯁ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯣꯅꯤꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯔꯥꯖꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯤ ꯔꯥꯖꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯁꯤꯟꯕꯗꯒꯤꯗꯤ ꯔꯥꯖꯥꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯊꯨꯞꯄꯅ ꯂꯣꯏꯈꯤ ꯃꯍꯥꯛ ꯁꯨꯠꯀꯦꯁꯇꯤ ꯊꯥꯗꯣꯛꯈꯤꯗꯦ ꯃꯣꯅꯤꯕꯨ ꯂꯥꯝꯗꯨꯅ ꯀꯥꯎꯒꯦ ꯇꯧꯏ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯍꯦꯛ ꯐꯔꯛꯄꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯗ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯣꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯇꯥꯈꯤ ꯃꯣꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯔꯆ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯃ ꯌꯥꯔꯛꯈꯤ ꯔꯥꯖꯥꯁꯨ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯄꯥꯅ ꯁꯨꯠꯀꯦꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯗꯗꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯨꯠꯀꯦꯁ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗꯗꯤ ꯐꯤꯔꯣꯜ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯏ ꯄꯟꯗꯤꯠ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯥꯅ ꯃꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯗꯨꯅ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯗꯤꯟ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯟ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯅꯃꯥꯒꯤ ꯄꯨꯖꯥ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯨ ꯄꯦꯊꯔꯛꯏ ꯍꯌꯦꯡꯗꯤ ꯃꯌꯥꯝꯁꯤ ꯆꯥꯛꯁꯨ ꯄꯤꯖꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯂꯨꯄꯥ 10,000 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯀꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯃꯥꯒꯤꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯂꯣꯏꯅ ꯉꯝꯒꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯅꯤꯗꯅ ꯀꯩꯒꯤꯗꯃꯛꯇ ꯂꯨꯄꯥ 10,000 ꯂꯨꯄꯥ 50,000 ꯑꯁꯤ ꯂꯧ ꯏꯃꯥꯒꯤꯗꯃꯛꯇ ꯍꯌꯦꯡ ꯄꯨꯖꯥ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯕꯕꯥ ꯅꯪꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯄꯥꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯅꯤꯗꯨꯒ ꯃꯄꯥꯗꯨ ꯐꯝꯗꯨꯅ ꯖꯨꯋꯥ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅ ꯂꯨꯄꯥ 50,000 ꯄꯤꯔꯝꯃꯕꯅꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯄꯥꯅ ꯀꯗꯔ ꯇꯧꯕꯅꯤ ꯁꯣꯝꯗꯗꯤ ꯃꯧꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯖꯥꯒꯤ ꯃꯄꯥꯗꯨꯅ ꯄꯥꯏꯈꯠꯂꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯀꯛꯊꯠꯍꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯖꯨꯋꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤ ꯑꯗꯨꯅ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯐꯣꯟ ꯄꯥꯏꯈꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯅꯤꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯒꯗꯔ ꯐꯗꯔꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯌꯥꯎꯔꯤꯕ ꯁꯨꯠꯀꯦꯁ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯃꯤꯗꯥꯡꯗꯤ ꯀꯃꯥꯏꯅ ꯂꯦꯜꯂꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯁꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕ ꯄꯥꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯌꯥꯝꯅ ꯂꯩ ꯑꯩꯅꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯕꯤꯗꯦ ꯏꯌꯥꯝꯕ ꯐꯪꯉꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯁꯥꯎꯗꯨꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯋꯥ ꯍꯥꯏꯕ ꯆꯪꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯊꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯃꯃꯥꯗꯨꯅ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯃꯥꯁꯦ ꯍꯥꯟꯅꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯋꯥ ꯉꯥꯡꯉꯛꯄꯅꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯂꯧ ꯏꯪꯈꯣꯜ ꯍꯦꯛ ꯃꯨꯟ ꯃꯤ ꯍꯥꯠꯅꯤꯡꯕ ꯍꯦꯛ ꯍꯥꯠ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯄꯩꯁꯥꯒ ꯑꯣꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯍꯣꯡꯅꯤꯡꯕ ꯃꯐꯝꯗ ꯍꯣꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯔꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯣꯡꯅꯤꯡꯂꯤꯕ ꯃꯤ ꯑꯗꯨꯗ ꯍꯣꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯄꯥꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯕꯅꯤ ꯃꯗꯨꯗꯤ ꯃꯄꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯩꯅꯗꯤ ꯍꯥꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯈꯣꯏ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤ ꯌꯨ ꯉꯥꯎꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ
matu macha mama phabu nuside maram aduna mayam bahanaduna mama adu thang yanduna hali madura macha na pa thomba dusu pandre ne hanamuti pale sire doga na haiduna yan usitana hari raja su suitcase adu pairaduna hangna bahona duna leibani miko badura khura masing adu sulai khura masing aduna suitcase adu hangge to miko badura masira kai yawge haiduna hangi raja su khangsin daba saduna khangdi hangba mating pangbiu haiduna hari adu taragadi aikoina hangba mating pang taragadi madura yawri posing adu aikoi gi loina oikani haiduna hari madura raja na hari maduri yaroi blind game ama sana si haiduna hari kamaina lising kun piro haiduna hari lising kun adu piro aduga suitcase sina khoi ojaro haiduna hari raja da huram basing aduna lising kun adu pirei asum toduna raja su mafam aduragi yamna thuna tholai suitcase to hana bahona ba matamda yamna lai hangki madugi matawdu ubudagi di suitcase si yamna lai hangli basi mahana khoi bu sana bani aduga suitcase si ki manung da yari basina pirol ngaktani habsi khangpudagi di makhoi matha sakhi moni su mahagi mamana biduga wai sana duna leibani mafam asida kai tawduno haiduna moni na hangkom kubaduda mafam asida ai su guide oi nang su guide oi haiduna haire ai di haiti haiduna moni na hai madura mamana biduna masidi yamna laibani mafam asida leiriba palace sing asi yamna lirabani haigadabani yamna buliradi mi singna loina thajabani haiduna haire tanjadura huram sing adu laktuna nakoi phiron pambra haiduna hangi pam haiduna moni na haire madu taragadi asida phi yolibani haiduna mafam aduda porapam bikubadudadi phiron yoliba sing adudi moni gi phirong ngate oiduna lerami suitcase adu su yontoke tawduna leibani masidi ai ngakani na haiduna moni na harapam bikubadura mafam adura raja lai raja da suitcase adu piyo haiduna moni na hai adu raja na yakide suitcase adu akoi magi aroi ba khudam ni haiduna moni na harapadagidi ima haibo wahai ru tarakpadagidi raja na huram sing adu onsaladuna suitcase adu pi ko haiduna haire madru huram sing adu yakide lupa lising kun piro adu pi gi haiduna huram sing adu haire lising tara pi gi haiduna raja na haibani adu huram sing adu yaba ko bolekide maram aduna lising kun thiba takhi paisa sing adu piraba matungda suitcase aduga phiron sing aduga raja na lauraba matungda moni na piu haiduna hakpa miku baduda pige adubu nangi namita pepper spray kap ke haiduna hare aingoda waki bado nangonda su wan duri bine haiduna hare mamana biduna kaphalo suitcase ji phangtara ga di haiduna hare upai leitraduna moni su suitcase adu lawno beida mata pepper spray adu kafan bataki moni su kine mamira adu raja da thangjali adubu raja na pepper spray adu bidi moni da kap khidi adubu pepper spray gi makhol thonduna mangonda lagnakhi raja su mayumda halaktuna mapada ai nupi mapa me haiduna hare madu mapaduna madugi nupi du ina khumbala bira haiduna hangi madura raja na for adugi guide ni haiduna hare paisa paida bu nupi duri nani kadawai koi ba haiduna mapaduna chaire raja na hare nupi masa se yamna phai ma kine habada kanamta leitre haiduna hare mapaduna aidi paisa pai bu nupi pa me haiduna masa na padura hare somna kandana moni gi mayumda mapa masung machimanaw mayam dugo loinena mani eduna dikon huladuna moni gi leifam asi kadai dano haiduna taktuna lerami moni si jodhpur da leibini haiduna hare maduregi di mafam adur leiriba police aduna hare mara tori sidi akhoi thajadi masi oiroi magi phone adu bu track tok taragadi akhoi khangbu nganguni haiduna so hare mani eduna police aduna harapo hairu tawa matanda aina tori si phaginati kariguma nangna aigi vidya sibu usitaba tarakadi nang pungmang mangani haiduna kihelei madura moni gi mapa aduna di aina nani na hariba wafam singa se thajai maki vidya sibu thajai haiduna hare mato adu digidi maya bahan aduna manaw pa duda jodhpur da leiba kari da phone taroduna ichandu pidu thelo haiduna hare tasena makhoi pamle basi machanu pi dubu manyamna leiba nupa duda luhombiraduna mai singadu makhoi oina ba hona basini maram aduna machanu pi bu namduna luhom pamkibani jodhpur dana moni su guide oiraduna mi kaya bu nithaugi konung ni hajaladuna mafam adura leiba nithau aduna adum neiru zakibani mahaki maharani si mayam yami haiduna wari liduna lerami tanjaduna tourism gi angang adu raja gi mapana sanapot uladuna angang adu mahaki malata koksanki amasung mahapu kidnap tawduna mayumda puduna lai raja gi mapana hari angang asi paisa yamna paiba mama palerangani maram aduna kidnap tawrabanina madugi ransom adu mama apadagi talasi haiduna hari raja su hoi haiduna yaduna leibani tanjaduna raja da moni na phone tawtuna aigi tourist ki anga ama kidnap tawkre madu thibada mating pangbiu haiduna hari madura mapana poreba anga adu ubu matamda anga adu blue set pra amasung furitna anga malipra haiduna hangi mane haiduna hari mapana phareba anga adu moni na ma khraiba anga adu oiduna lerami maram aduna anga adu thindokhrasi haiduna raja na mapa adu hari mapa aduna di akhide adu raja na thindabe yaro haiduna hari mapa adu su nupi amagi haktakta akhoigi business ka se loina mang tak patare haiduna sauduna lehawi anga adu gi pikhau du humladuna lupa kya yawge haiduna yengi lupa tara khata yawmi lupa tara khata pubra haiduna mahak sauduna anga adu serami
ꯁꯣꯝꯅꯥꯀꯟꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯨꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯅ ꯔꯥꯖꯥꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯃꯣ ꯑꯁꯤꯒꯤ ꯃꯄꯥꯗꯨꯅ ꯑꯩꯕꯨ ꯐꯥꯕꯅꯤ ꯑꯗꯨꯒ ꯆꯦꯆꯦꯁꯤꯅ ꯃꯍꯥꯛꯀꯤ ꯀꯣꯏꯅꯕ ꯅꯨꯄꯤꯅꯤ ꯆꯦꯆꯦꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯣꯅꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯗꯨꯅꯔꯥ ꯍꯥꯏꯗꯨꯅ ꯃꯣꯅꯤꯅ ꯍꯪꯉꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯑꯐꯕ ꯃꯤꯅꯦꯅ ꯈꯟꯕ ꯅꯪꯕꯣ ꯃꯄꯥꯗꯒꯤꯗꯤ ꯃꯍꯥꯛꯅꯕꯨ ꯍꯦꯟꯅ ꯍꯨꯔꯥꯟꯕ ꯍꯩꯕꯅꯤ ꯃꯥꯗꯤ ꯍꯨꯔꯥꯟꯕꯗꯒꯤꯁꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯔꯥꯖꯥꯒꯤ ꯃꯄꯥꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯅꯤꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯁꯨ ꯃꯃꯥꯏ ꯈꯣꯝꯗꯨꯅ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯔꯥꯖꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤ ꯐꯪꯅꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅꯗꯤ ꯃꯥꯒꯨꯝꯕ ꯃꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯖꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯍꯟꯗ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯍꯟꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯌꯥꯝꯅ ꯂꯤꯡꯅ ꯅꯪꯕꯨꯁꯨ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯥꯅ ꯅꯪꯉꯣꯟꯗ ꯄꯨꯡ ꯑꯃꯈꯛꯇꯪ ꯃꯇꯝ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯁꯤ ꯊꯥꯗꯣꯛꯂꯛꯇ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯣꯅꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯣꯅꯤꯁꯨ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯈꯤꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯇꯟꯖꯥꯗꯨꯅ ꯔꯥꯖꯥꯒꯤ ꯃꯄꯥꯗꯨ ꯂꯥꯛꯇꯨꯅ ꯊꯥ ꯑꯃ ꯄꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯅꯍꯥꯛ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯈꯤꯗ꯭रे ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯁꯦ ꯖꯦꯜꯗ ꯆꯪꯉꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯌꯨꯝꯗ ꯆꯠꯂꯦ ꯀꯗꯥꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ ꯀꯗꯥꯏ ꯀꯤꯃꯟꯈꯤꯕ ꯍꯦꯃꯟꯈꯤꯗꯨꯅ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯅꯟ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯑꯗꯨꯅꯗꯤ ꯅꯟ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯅꯪ ꯅꯟ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯅ ꯔꯥꯖꯥꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯟ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯗ ꯀꯠꯊꯣꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯔꯥꯖꯥꯅ ꯐꯔꯦ ꯅꯪ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯌꯨꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯅꯪꯉꯣꯟꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯊꯨ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯀꯅꯨ ꯃꯦꯗꯤꯇꯦꯁꯟ ꯇꯧ ꯌꯣꯒꯥ ꯇꯧ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯣ ꯁꯥꯟꯇꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯀꯥꯟꯅꯕ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯅꯟ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯃꯣꯅꯤꯗ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯃꯄꯥꯗꯨꯗ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯀꯤꯍꯟ ꯈꯪꯍꯜꯂꯨꯕꯗꯒꯤꯗꯤ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯅꯤ ꯃꯍꯥꯛ ꯅꯟ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯁꯟꯌꯥꯁ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯉꯥꯡꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯅ ꯉꯥꯡꯂꯨꯗꯤ ꯀꯩꯅꯣ ꯃꯍꯥꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯁꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯈꯤꯗ꯭रे ꯑꯩꯗꯨ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯀ ꯍꯥꯏꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯄꯥꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯊꯨꯒꯥꯏꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯥ ꯑꯃꯁꯨꯡ ꯃꯣꯅꯤ ꯑꯗꯨ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯦ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃꯗꯤ ꯃꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯅꯤ ꯑꯗꯨꯗꯤ ꯔꯥꯖꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯉꯥꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯕꯅꯤ ꯔꯥꯖꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯣꯅꯤ ꯑꯁꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯣꯅꯤꯒꯤ ꯃꯄꯥꯒ ꯔꯥꯖꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕꯅꯤ ꯃꯣꯅꯤꯅ ꯃꯅꯤ ꯑꯗꯨꯗ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯅꯤ ꯑꯁꯤꯒ ꯃꯣꯅꯤꯒꯗꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯖꯕꯅꯤ ꯃꯔꯝꯗꯤ ꯃꯅꯤ ꯑꯁꯤꯅꯗꯤ ꯃꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯒ ꯃꯣꯅꯤꯒꯁꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯖꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯣꯅꯤꯅ ꯈꯨꯝꯃꯤ ꯃꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯔꯥꯖꯥ ꯈꯛꯇ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯍꯔ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯃꯣꯅꯤꯅ ꯃꯅꯤ ꯑꯗꯨꯗ ꯈꯨꯝꯃꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯦꯡꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯣꯅꯤꯅ ꯈꯨꯝꯃꯤ ꯃꯅꯤ ꯑꯗꯨꯗꯤ ꯃꯣꯅꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯃꯣꯅꯤꯗ ꯑꯁꯨꯝꯅ ꯍꯪꯈꯤꯕꯅꯤ ꯔꯥꯖꯥꯒꯤ ꯃꯄꯥꯗꯨꯁꯨ ꯔꯥꯖꯥꯅ ꯐꯣꯟ ꯊꯨꯒꯥꯏꯔꯝꯂꯕꯅꯤꯅ ꯃꯍꯥꯛ ꯐꯣꯟ ꯁꯦꯝꯐꯝꯗ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯀꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯝ ꯑꯁꯤ ꯃꯣꯅꯤꯒꯤ ꯑꯥꯏꯐꯣꯟ ꯑꯗꯨꯗ ꯍꯥꯞꯆꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯐꯣꯟ ꯑꯗꯨ ꯑꯣꯄꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯅ ꯃꯣꯅꯤꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯐꯣꯟ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯔꯥꯖꯥꯒꯤ ꯃꯄꯥꯅ ꯄꯥꯏꯈꯠꯂꯛꯏ ꯃꯗꯨꯅ ꯃꯣꯅꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯃꯣꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯅꯪ ꯃꯣꯅꯤ ꯑꯗꯨ ꯄꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯔꯥꯖꯥꯒꯤ ꯃꯄꯥꯗꯨꯅ ꯍꯪꯉꯤ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ
मदुदगिदी राजागी मपाना लाख कुन पियो हाइदुना हाइरकपनी लाख कुन अदु पिरगे कताइदे लेगे हाइदुना हांगी मदु जोधपुर मार्केट ले हाइदुना राजागी मपादुना हाइरई मासु पैसा पाममदगी हाइरकपनी असुम तौदुना मपादुना जोधपुरदा मखोई मीसिंग अदुरा पाव फाउनरगा राजागी मपाई मनाक्ता चलु हाइदुना हाइरई मयामगी मीसिंग हाइबदि काली दुसु राजागी मपाई मनाक्ता लाई महाकना लाइबसी मफम अदुगी हुरामबसिंग अदुदगी हंगदुना राजागी मपाई मनाक्ता लाखिबनी राजागी मपादा मखोइसु लमन खुमनिंगबनी मरम अदुना हुरामबसिंग अदुगो लोइनना कालीगी मीसिंगना राजागी मपादु उतोतुना लेबनी मोनी काय लेगे हाइदुना कालीना हंगी मदुना मोनी दुदी आई खंगदि हाइदुना मपादुना खुमबदगिदी हुरामबसिंग अदुना माकी मचानुपागा मोनीगा नुसिनाबनी माकी गर्लफ्रेंड नि हाइदुना हाइरे नचानुपा काय लेगे नत्रबदी थांगसिना थिलगा हातकनी हाइदुना हाइरे वाहाइलु ताबदगिदी मासु किमनकिदुना फोर्ट लेबनी हाइदुना हाइरे फोर्टदी राजा अमसुंग मोनी वारी सनादुना लेबनी मोनीना राजा दा हाइरे अगी इमुंग मनुंगदा नंगी मरमदा लोइना हाइख्रबनी अगी फनबदा खनबीबा मिसक अमा लै मदु अखोई इनेनी अखोई इनेना नंगबु यातारगदी अई नंगोंदा लोहोंगनी हाइदुना हाइरे मापु इम्प्रेस तौ हाइदुना सु हाइरे राजासु होय तौगे हाइदुना हाइरे तंजादुरा राजागी फोनदा मपाना फोन तौरे मपादुना हाइरे वासे याम टेंशन हागे नंगा कोइनरिबा नुपीदु इमुंग मनुंग सागै नाते यामना चावबो इना खुमै इमुंगनी महागसी इमुंग मनुंगदगी चेलगा लाखिबनी मखोई इमुंग मनुंगना महापु पी तारगदी लुपा लाख कोन पीगनी हाइबनी अदुबु मखोइना गुंडासिंग थारक्तुना अइबु फोनबनी पैसासु पिरमदबिदा मखोइ चखरे मरम अदुना नुपी दुपीगे हाइ तारगदी लुपा लाख कुन हाना लौ हाइदुना हाइरई गुंडासिंग हाइबदि कालीगी मीसिंग अदु फोन अदुरा लाई राजाना काली दारे लुपा लाख कुन पीनी हाइबदो मदु पिरो अदुगा नुपीसि पुद्रा सखो हाइदुना हाइरई मोनीना नंगना खलिबसे कइनो नंगना तोरिबसे कइनो हाइदुना हाइरई मदुना राजाना अइना नंगजे नयुमदा थाबगी वानीने नंग अमु मफम अदुदगी लाओ अदुगा लुपा लाख कुन अदु फंगनबा मतुंगदा इबानी मु नुसिना सिकतोरगे हाइदुना यामना कोमना हाइदोरई वाहलु तावा मतमदि मोली दिंगकपुना खम थेंकी मदुरा कालीना कइगी लाख कुनो हाइदुना हाइरई अखोइगी नयामना नंग पीबा मतमदा लुपा लाख कुन पीनी हाइबनी अदुबु महाना पिरखिदे मरम अदुना लाख कुन पिरमु अदुगा नुपीसि पुदुना सखो हाइदुना हाइरई राजाना मोनी मखुना दु पायदुना करिगुम्बा लुपा लाख कुन पीदा तारगदी नुपीसि पिरोय फोन तौरगा लुपा लाख कुन अदु मफम असिदा पोहलौ हाइदुना हाइरई नंजादुना मोनी मनी अदुसु मफम अदुरा लाखी मफम अदुरा राजाना तौरिबा मओदु उबा मतमदा महा खम थेंगना ngakhi मोनी मनी अदुनदी राजाबु उबा मतमदा महाकि मचानुपाने हाइबसे महा मसक खंखिदे मदुदगिदी गुंडासिंग अदुना राजादा खुद थाबा हौरी असुम तौदुना राजानासु मखोइबु तपताना फुधरमी मदुदगिदी मनीना मोनीदा हाइरे मसिगी नुपासिबु उननबैदमुत्र नंगना मफम असिदा आई कौरिबसे महागसिदी यामना फतबा मीनी नंगबु योंदुना चारिबनीने मादी नंगना नुसिजरिबा नुपीदुबु नंगना योलिबसिबु नंगबु कलम मखलगी मीनो हाइदुना हाइरे राजा कइंता खुमखिदे मरमदी लालिबा मनी अदुदी महाकि ममाले हाइबसिदी राजाना खंखी मनी अदुना मोनीगी मुखुलदु पायदुना राजाबु इंथोलमदुना मफम अदुदगी मोनीबु पुदुना लाई राजा करिसु हाकिदे मफम अदुना महाक तुमिना लेखी अइगी मा सिखरे हारगा अइगी मांग लेबदिबसि कर्मना लेबदिबनो हाइदुना महाक खंदुना लेखिबनी मोनीबु गुंडासिंग अदुना कोतान तानबनी अदुबु राजाना मखोइगी ममांग थदुना गुंडासिंग अदुबु हंजन हंजना तत्तना फुखी असुम गुंडासिंग अदुबु नाथोहलदुना मोनी अमसुंग ममालु चेनखी राजाना मोनीगी ममांग लेबलदुना मोनीदा करिगुम्बा वाफुम खरा हाइगे तौबा मिकुबदुदा मनी अदुना राजागी मकोक्ता योतुम मन थादुना राजाबु मफम अदुरा लेखथानखी अमसुंग मोनीबु मफम अदुदगी पुदुना सखी मखोइनी हाइबदी मनी अमसुंग मोनी अदु ट्रेन तोंगदुना मनीगी मयुम तमना लाखी मोनीना ट्रेन अदुदा असुम कपतुना लाखपै मओंग अदु मतमदा मनीना करिगुना हुजिकति कपिसिना हाइदुना हांगी महाके असेंगबसे खंगपदगी नंग इकाइब्रा हाइदुना हांगी नंगु महागसे यामना फबा नुपाने हाइबदाइने हाइदुना हाइरई मदुरा मोनीनासु महागसे अफबनी हाइदुना हाइरई मनीना यारे तानिंगदे माके वखलसे कौथोखरे यारे करिगुम्बा इना मफम अदुरा लामदा तारगदी नंगसे योंथोमदबनी अदुगा नंगी पुंसी सिसु अइगे चप मानदुना लेरमनी हाइदुना हाइरई मचानुपादुसु मयुम अदुरा लाई मपादुसु जुहार सानदुना लेरमी मफम अदुरा ममालेबसिंगा यु थमिनदुना लेबनी मदुरा मचानुपादुना अखोइगी मादु करमना सिखिबनो हाइदुना मपादुना हांगी मरमदी महाना ममादु उदुना लाखपगिनी मपादुना हाइरई अइना हंजन हंजन हाइख्रदाइने नमादु जोंदिस नाबदगी सिखिबनेना मालायनबा होनबदा हॉस्पिटल क्यादा पुखिबनी पैसा लोने लोइखिबनीने हाइदुना हाइरई वायु ताबदगी मचानुपादुना पेटी लौथोक्तुना मपादु फुबा हौरे कगिदमता फुरिबनो हाइदुना हाइरई असुम फुरकपदगी मपाना हाइरई नमादु नंगबु उरिबनीने नंगना मपादा फुरिबसे हाइदुना हाइरई मदु मचानुपादुना इमादुना कमाय उगनी इमादुनि सिखरबदाइने हाइदुना हंजन हंजन फुरई असुम फुरकपदगी महापु युमगी मथक तमना पुदुना लाई मदुदगी मपादुना नमादु हिंगलिबनी अइ लांजरे हाइदुना मचानुपादुना हाइरई कईगिदमता हाजिलिबनो हाइदुना मचानुपादुना हंगबा मिकुबदुना मपादुना हाइरई नमादगी नंगबु अइना मुंदुना पोरक्खिबनी करिगुम्बा नंगना मसिगी असेंगबसे खंगबा तारगदी नमाई मनाक्ता चखिनी अइबु थादोक्तुना चखिनी खनबदगी अइना हाइजिनखिबनी हाइदुना हाइरई
ꯃꯄꯥꯗꯨꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯒꯤꯗꯃꯛꯇ ꯀꯞꯂꯛꯂꯤꯕ ꯑꯁꯤ ꯅꯪ ꯈꯪꯗꯦꯅꯦ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯤꯒ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯣꯅꯤꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯑꯃꯁꯨꯡ ꯃꯣꯅꯤꯕꯨ ꯐꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯣꯅꯤꯕꯨ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯅꯪꯒ ꯅꯅꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦꯅꯦ ꯅꯅꯦ ꯑꯁꯤꯁꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯑꯗꯨꯅ ꯃꯣꯅꯤꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯅꯤ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯅꯤ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯑꯝꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯗꯣꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯏꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯈꯨꯝꯕꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯃꯁꯥꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯍꯜꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯨꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯝꯇ ꯇꯥꯈꯤꯗꯦ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯃꯣꯅꯤꯒꯤ ꯃꯄꯥꯒꯤ ꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯒꯤ ꯇꯦꯛꯁꯇꯒꯤ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯑꯗꯣ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯣ ꯍꯣꯡꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯅꯤ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯛꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯥꯁꯨ ꯂꯥꯛꯏ ꯔꯥꯖꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯒꯨꯝꯂꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯨꯝꯕꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄꯅꯤ ꯃꯇꯧ ꯑꯁꯤꯗꯒꯤꯗꯤ ꯔꯥꯖꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯕу ꯃꯍꯥꯛꯅ ꯇꯞ ꯇꯥꯡꯒꯤ ꯐꯨꯕ ꯍꯧꯔꯛꯏ ꯄꯨꯂꯤꯁ ꯑꯝꯇ ꯂꯦꯡꯕ ꯊꯥꯈꯤꯗꯦ ꯃꯍꯥꯛꯅ ꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯁꯨꯄꯔꯤꯌꯔꯗ ꯎꯠꯀꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯣꯅꯤꯒꯤ ꯃꯅꯤ ꯑꯃꯁꯨꯡ ꯔꯥꯖꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯦꯝꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯤꯕꯁꯦ ꯀꯩꯅꯣ ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯅꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯣꯅꯤꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯑꯩ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯃꯣꯅꯤꯒꯤ ꯃꯅꯤꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯏꯃꯥ ꯀꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯅꯌꯥꯝ ꯁꯥꯎ ꯇꯥꯔꯒꯁꯨ ꯑꯩ ꯃꯣꯅꯤꯒꯗꯤ ꯎꯅꯒꯅꯤ ꯃꯣꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯇꯥꯏ ꯃꯣꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯂꯧꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯤꯁꯨ ꯃꯣꯅꯤꯕꯨ ꯀꯟꯅꯤꯡꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯔꯥꯖꯥꯅ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯔꯕꯁꯨ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯖꯥꯁꯨ ꯃꯃꯥ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯃꯣꯅꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯊꯤꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯇꯨꯅ ꯂꯩ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯔꯥꯖꯥꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯐꯣꯇꯣꯗ ꯂꯩ ꯊꯦꯠꯄ ꯑꯁꯤ ꯑꯁꯤꯕ ꯃꯤꯗ ꯇꯧꯅꯕꯅꯤꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯖꯣꯟꯗꯤꯁ ꯅꯥꯕꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯔꯥꯖꯥꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯃꯃꯥ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯖꯤꯟꯕꯅꯤ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧ ꯑꯗꯨꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯦꯅ ꯍꯥꯏꯀꯣ ꯃꯍꯥꯛ ꯑꯗꯨꯝ ꯌꯥꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯀꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯕꯗꯒꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯖꯥꯅ ꯑꯩ ꯂꯛꯁꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯃꯥꯡꯊꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯅ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯉꯥꯎ ꯑꯐꯩ ꯑꯃꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯈ꯭ꯔꯦꯅ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯀꯞꯈꯤ ꯃꯗꯨꯗꯩ ꯔꯥꯖꯥꯅ ꯃꯈꯥ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯑꯉꯥꯎ ꯑꯐꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯛꯁꯃꯤꯕꯨ ꯀꯧꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯂꯛꯁꯃꯤꯁꯨ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ